Welcome back to my YouTube channel. Mayambu tam noksari. Mamangda aigi video singda hai bagi matungina YouTube tagi kamai toraga paisa phangadage natraga kamai toraga paisa lakthogadage income tangadage do ai ngasi ki video gi topic che aduni ngasi ki topic che am nungaiba topic ama oigani haibadi kanagumba amagi YouTube channel tawakanda ahanba paisa lakba haitare YouTube tagi first payment aduni gi video ne shamjariba video je haiba paisa je ma'am yambagi nate anouba YouTube toriba kangbu jing makoida knowledge pi ne bagi ta shamjabani aduga atai laiba ma'am na ju khangjin bio adu hujik video je hawraje aduna ma'am let's go video je hawrse. Welcome back to the video se makha charage aigi mamangi essence account da $100 haitare adugi dollar do sugi dabani adu sugi matungda YouTube tagi aigi hangiba channel gi mail da message amalae haiba message to mayam da ulake message to sida laire hojik mayam da message se utkraba matungda खंगनबगी दमकता एसेंस अकाउंट दम चंगजे अदुगा मखा ताबदु उल्लागे मोइगी हांबा पेमेंट ओइना चैनल गे आइगी द लाखिबजे अगस्त की डेट 21 दा लाखिबनी अदु लाखिबगी मेल दो मयाम उतखरे हुजि अमु एसेंस अकाउंट चंगा कांदा पैसा क्या लाखि खा मतमदा डॉलर दा 123.87 अदमाना लाखि लाइबा पैसा जे मयाम दा खंगनबगी दमकता आई प्रूफ तरो उचरागे हुजि I can order Musangwin essence account Ulage Hojik Han Baday phone gi Chrome browser Dahana Changage Chrome browser Changa Kanda home Google Tharija Sigi yellow ga blue ga green net over Sidahan click Taurani Sigi click Taur Matungda Mamai the Kari Tolake interface to Yangazi Sumina Tole air Total pose aigi balance ujilaija 84.59 sumaina laiduine hanan bagi si lairaba matungda ki corner da laiba line home jida namani namakanda setting thola setting da payment ana payment jida muk click tawni click tawkanda sumaina mamai da interface ama thola kani tholebe interface da ju thabani aigi balance paid monthly if the total is at least $100 Sama Surakanda Pishaje payment Tobayagana Tabane Balance 123.58 Yogre Chio Matunda Agaski Day 21 da Essence account the gi on the mail Matabire Adugi receipt Nehuzi Ulije Sida 123.58 and Tarji the tick mark Amatam Jerije seeing be Sumaina Isagi account da Google the Gitarpa message Masifang Matunda Numit Mangani Matunda Paisa automatic bank the transfer to Shalakadabani Atuna bank account ama kamai toraga link to Sangade Ulake Adubu SBI account like the SBI account on Hapu Masina Quadiki Kudong Sai Hojik Essence ki sitting there payment to the click Torokan Makada add payment method and Taja Asida click to Birni click to Rumatam the Kari Tolaka Hamatam the Smina Bangi Keke Hapnaba reference ama Mamai the Tolani Si Tolage Mien Batare, Ahan Bada, Kai Mien Gadedo, beneficiary ID option, and the Matanga Nemon branch, mine Matang Matang Lagani, see a coin Mien Bibatare, Mien Bahorse, Ahan Bada Kari Hana Mien Gadedo, I taxerage, Quai Han Bada, name on bank account the lady Bado Han Happy, I Shagi Melage, I Shagi Mingje, Tongam Prabil Sing and Swine Laye, CJ. Mina text organ mail ani songi oitarju hayeng paisa luthom dai sumaina isagi bank account leiba maming da samana men bio soina baya de soina tardi adum yaro adu mathangda bank name bank gi maming ong mail ani SBI na State Bank of India thani mathangda isagi IFSC code men biro IFSC code che kai diaga ha matamda isagi bank gi passbook ta yawbani adum iraga adugi passbook te gi lawthoga men biro aduga ani subada Sigi Makagi and Nishubida Sweep BIC code and I'm like Sigi Sweep BIC code City combined to the Hamatamda Tongana Search to view Adam Pang Mane Akoigi Impala
ꯂꯩꯕꯅꯦ ꯑꯗꯨꯅ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯁꯀꯤ ꯁ꯭ꯋꯤꯞ ꯀꯣꯗꯇꯣ ꯌꯦꯡꯉꯒ ꯊꯤꯕꯤꯔ ꯅꯝꯕꯤꯔꯣ ꯑꯩꯅ ꯁꯤꯗ ꯅꯝꯃꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯊꯤꯔꯒ ꯍꯥꯞꯄꯤꯅꯦ ꯁ꯭ꯋꯤꯞ ꯀꯣꯗꯁꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ SBI ꯁ꯭ꯋꯤꯞ ꯀꯣꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯤꯕ ꯃꯇꯝꯗ ꯃꯥꯏ ꯁ꯭ꯇꯦꯠꯀꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯁꯤꯒꯤ ꯁ꯭ꯋꯤꯞ ꯀꯣꯗꯁꯤꯗꯤ ꯕ꯭ꯔꯥꯟꯁ ꯑꯆꯧꯕ ꯑꯃꯒꯤ ꯀꯣꯗꯅ ꯂꯣꯏ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯕ꯭ꯔꯥꯟꯁꯁꯦ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏ ꯑꯩ ꯂꯩꯁꯦ ꯏꯝꯐꯥꯜ ꯋꯦꯁ ꯑꯗꯨꯅ ꯁꯤꯒꯤ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯁ ꯑꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯁ꯭ꯋꯤꯞ ꯀꯣꯗꯇꯣ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯦ ꯁ꯭ꯋꯤꯞ ꯀꯣꯗꯁꯦ ꯍꯥꯞꯄ ꯃꯊꯪꯗ ꯏꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯅꯝꯃꯅꯤ ꯑꯩꯒꯤꯁꯨ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯦ ꯅꯝꯃꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯅꯝ ꯂꯣꯏꯔꯀꯥꯟꯗ ꯔꯤꯇꯥꯏꯞ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯃꯨꯛꯀꯁꯨ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯍꯜꯂ ꯅꯝꯒꯅꯤ ꯏꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗꯣ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯅꯝꯕꯤꯔꯅꯤ ꯅꯝꯕꯔꯁꯤ ꯃꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯃꯦꯟꯐꯝ ꯈꯔ ꯌꯥꯎꯒꯅꯤ ꯁꯤꯗꯤ ꯑꯝꯇ ꯃꯦꯜꯂꯔꯣꯏ ꯁꯤꯒꯤ ꯒꯩꯁꯦ ꯀꯥꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯈ꯭ꯋꯥꯏ ꯏꯔꯣꯏꯂꯣꯏꯕꯗ ꯆꯤꯡꯊꯔꯀꯥꯟꯗ ꯁꯦꯞ ꯇꯧꯕ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯨꯗ ꯁꯦꯞ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒ ꯕꯦꯡꯛ ꯑꯦꯀꯥꯎꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯤꯡꯛ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯏꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯊꯥꯕ ꯃꯤꯡ ꯀꯩꯀꯩ ꯁ꯭ꯄꯦꯂꯤꯡ ꯕꯅꯥꯟꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯁꯤꯗ ꯃꯦꯟꯒꯗꯕꯅꯤ ꯅꯠꯇ ꯃꯥꯟꯅꯗ ꯇꯥꯔꯗꯤ ꯍꯌꯦꯡ ꯕꯦꯔꯥꯀ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄꯁꯦ ꯌꯥꯔꯣꯏ ꯁꯦꯞ ꯇꯧꯁꯟꯕꯤꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯁꯦꯞ ꯇꯧꯁꯜꯂꯀꯥꯟꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯦꯞ ꯇꯧꯕ ꯂꯣꯏꯔꯦ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔꯁꯦ ꯀꯥꯏ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯞꯈꯤꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗꯨꯗ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯁꯤꯗꯒꯤꯗꯤ ꯑꯔꯣꯏꯕꯗ ꯎꯠꯂꯤꯁꯦ ꯑꯇꯩ ꯑꯃ ꯅꯠꯇꯦ ꯆꯦꯛ ꯌꯣꯔ ꯔꯤꯁꯦꯟꯠ ꯄꯦꯃꯦꯟ ꯑꯅ ꯁꯨꯃꯥꯏꯅ ꯏꯃꯦꯜꯗ ꯂꯥꯛꯈꯤꯕꯅꯤ ꯃꯦꯁꯦꯖꯁꯦ ꯗꯦꯠ ꯀꯌꯥꯗ ꯂꯥꯛꯈꯤꯕ ꯑꯥꯒꯁtkꯤ ꯗꯦꯠ 21ꯗ ꯂꯥꯛꯈꯤꯕ ꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯆꯪꯉꯛꯇ ꯇꯥꯔꯗꯤ ꯆꯠꯂꯒ ꯕꯦꯡꯛꯇꯨꯗ ꯏꯁꯥꯒꯤ ꯕꯦꯡꯛꯇꯨꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯟꯗꯣ ꯊꯥꯡꯒꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯞꯈꯤꯕ ꯁ꯭ꯋꯤꯞ ꯀꯣꯗꯇꯣ ꯑꯗꯨꯗ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯄꯩꯁꯥꯁꯦ ꯂꯥꯛꯀꯗꯕꯅꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯠ 21ꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯉꯥꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯃꯊꯥ ꯌꯥꯝ ꯁꯥꯈꯤꯕꯁꯦ ꯑꯥꯒꯁtkꯤ ꯗꯦꯠ 28ꯗ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯀꯗꯥꯏꯗ ꯕꯦꯡꯛ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯄꯩꯁꯥꯁꯦ ꯆꯪꯉꯦ ꯄꯩꯁా ꯀꯌꯥ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯁꯣꯅꯥꯀꯟꯒꯤ ꯔꯥꯏꯠꯇ ꯎꯠꯂꯤꯕ ꯄꯦꯃꯦꯟꯒꯤ ꯄꯩꯁꯥꯁꯦ 123.50 ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯏꯟꯗꯤꯌꯥꯟ ꯔꯨꯄꯤꯗ ꯑꯣꯜꯂꯛꯑꯀꯥꯟꯗ ꯂꯨꯄꯥ 9,934 ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯐꯥꯔꯁ ꯄꯦꯃꯦꯟꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯪꯈꯤ ꯑꯗꯨꯅ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯁꯣꯝꯒꯤ ꯄꯩꯁꯥꯒꯤ ꯄꯦꯃꯦꯟꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯁꯨꯃꯥꯏꯅ ꯑꯦꯗ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯦꯃꯦꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯁꯣꯝꯗ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯪ ꯐꯪ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯅꯝꯆꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ